Awana chahi taret khuntakhanduna lamdamasi Thugainaba Hotnabada ngamkidrabani. Center ki THOUINSHIN da PHURUP AMANA Manipur Machet Tana Thugainaba Hotnariba Asi Marubhumi da Phanaba Hotnabaga Pangkhakni HAINA AMUCO ki President NANDO LUWANG na PHONGDORAKLI. Wafam asi All Manipur United Clubs Organization sinduna Kwakaitel Akham Laikai gi Community Hall da pangthokhiba kuntaret suba Manipur Integrity Day gi thawramda makna phongdokhibani. Tongan balup ki luchingbi sing yauna pangthokpa thawram aduda Nando Luwang na hai Center na Manipur kainaba shilakpa thawrangbu yaningdaba phongdokpu oina Mioi lag manga henbana saruk yaraga kumjali singamaga chamapan marifutara tariat ki ngasigi numita chatkhiba miyamgi khongchat adubu ningsingba oina thawram ase pangthokpani apunbagi oiba warep kaya lawminaduna aikhoigi phirep center da kayara khanna khangalabassu Manipur Thugainaba hanjin honari Manipur ki apunba saktam kaiba yaroi haiduna kumjali sing ani amagi juntara nipanda achoba irang thoki haujiksu PHURUP amada insinduna lamdamasi Machet Tana Thugainaba Hotnari Chahi kayagi puwari lailaklaba lamdamasi awana chahi taret khuntakhanduna Thugainaba Hotnabada ngamkidrabani masida center na PHURUP amada amuk insilaga Manipur Thugainaba Hotnarakliba Asi Marubhumi da nga phaba chatpagumbani haukibana haukrabasu matung tarakpadade aikhoi amato oina pullaga thengnaminaba mathautai haujik thokliba irang asigi matangda center gi investigating agency na thizin humjinnaba tampaki khulseng ngakliba volunteer singda investigation chathaba yaroi Irang asi matau karamna thorakibano haibadu thizilaba matung lan haurakliba PHURUPta hana thizinba haugadabani haina nandona makhatana phongdokhi Adugumba 1997 da Manipur gi miyamna koi adukki batik angapa phangna leli yama challaga koi Manipur gi apun masaktam gi damakta koi chapmana lepli karigumba Bharat Sarkar ma thugaibi yaroi haiba adugumba koi gi phirep koi gi wakhalol adu khangala phauda Government of India na di Manipur ase yam apik paleba amani India sida kari karamba wakhalna khangde Thugainaba nanjana dum leptana hona madumanga maram moidana 2001 gi koi gi jun trai pangi thokdok thokdana madu matungda chu tongan ba thokdoka kangro PHURUPta yumpham moiba organization kya di injallaga Manipur Thugainaba Hotnabase ngasi baw leptriyo maduna 1997 dagi miyamna adumba khongchat ama chatna wari ama lawgra matung bawda ngasi bawba Manipur miyam se Manipur gi apunba saktam gi damakta koi mipai dana leiba nungai na leiba badu koi di kari ginapta Bharat Sarkar na thengkang kya da Manipur Thugainaba Hotnari aduna koina haijining di Bharat Sarkar na Manipur Thugainaba Hotnaba gi thokdok se sunya yaroi aduga Bharat Sarkar na Manipur Thugainaba Hotnaba di injan ba chaliba kangru PHURUP yumpham organization chingdo khongpam hatopiro Thawramaduda saruya kibe poire laimarol bairapai bi apunba Manipur gi President Sorai Sammem Chana hai kumjali singamaga chamapan marifutara taret ki August ki tang marida chatkhiba miyam gi achoba khongchada duda Manipur Machet Tana Thugaiba yaroi haiba miyam gi kholaw adu ngasi suning singlei numit aduda lawkiba phirep lawkiba kholaw amadi amata oina lepkiba gi masagadu ngasi maksu ahongba leite haibagi malem gi miyam da khangangadabani Lamdamasida kundaminariba PHURUP khudingmak amato oina punsinduna Manipur Thugaiba pamba sing maitiba bisi haina mahakna makha taki Manipur gi apunba saktam kaiba yaroi haibagi khongjangda kumjali singamaga chamapan marifutara taret ki August ki tang marida mioi lakayana chatkhiba khongchat adu buning singduna pangthokpa ngasigi thawram adu haudringai mangoinana Mapal Kangzebungi manakta leiba integrity pillar da AMUCO gi President Nando LUWANG na luchingduna laisukatki Mafam aduda tongan ba CSO amade imalup ki luchingbi kya su saryaki Agas oda akan ba miyang bilili ang chachuba ni damota ngasi ninjang mani angas kasiba ninjang mani kujicho AMUCO na ada chachuba lili ni matulina ujita na iba ira tau ni masih ni laiba Machet Tana wasiloi akoi pulna sabina na ba da ichilepi hena jetachini Machet Tana wajiyaloi AMUCO di hadoi AMUCO galoi dari ba akoi puding makso thengagi jadi hadok tala thengani asi lem akoi tongchoi iram da Manipuri da pulna bagi da AMUCO na ngasi bawta hadok tala lepi koki ga maitai ga di akan ba irang ama dai ado masigi irang saisida kanana mateng pangi masi kanana tawgalibano haibasi akoi khongna khange masi khusemgi irang inda government na kana kuma
ꯂꯨꯛ ꯑꯃ ꯁꯤꯖꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯒꯤ ꯏꯊꯛꯇ ꯍꯧꯔꯛꯄ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯈꯪꯉꯦ ꯃꯁꯤꯗ ꯀꯅꯥꯅ ꯁꯄꯣꯔꯠ ꯇꯧꯏ ꯃꯁꯤ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯝꯕꯤꯒꯅꯤ ꯍꯥꯏꯗꯅ ꯂꯥꯛꯏꯕ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯁꯁꯤ ꯃꯔꯨꯑꯣꯏꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯑꯩꯈꯣꯏ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯗꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯑꯃꯗ ꯇꯨꯡꯁꯤꯜꯂꯛꯑꯀꯥꯟꯗ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯕꯨ ꯃꯨꯠꯊꯠꯄ ꯌꯥꯅꯅꯕ ꯅꯝꯊꯅꯕ ꯍꯣꯠꯅꯔꯤꯕ ꯃꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯅ ꯈꯪꯉꯦ